मरुपसिंग ngasi jengminasi champra mahi thakpase isada kari kari kanaba phangi aloibada side effect kya lei adusu khangminasi limbu champra mahi thakpase isagi energy booster ni adubu hujikanda miyoiba kyana cha coffee thakpana numit hogatli jamna phattaba habit ni isada jamna amangba phangi ayuk nganta puk hangna ngamjaraga ising asabaga khoi khara hapaga chakhom tawduna champra mahi thakpase isada khwaidagi kanaba phangi mangonda jawriba citric acid na fat burn tawbagi power jamna helalli weight loss oheningba miyoi dasu jamna kanaba phangi puktagi phattaba toxic lawthokhi hajam shakti bu helalli heart burn oiba isada gas kaba thabak chakpadasu jamna kanai vitamin C jamna phangi isada har piduna body ki pH level bu maintain tawduna thammi adubu champra gi makudana vitamin C jamna jawba heli futlaga mahi thakpasu jai natraga thaw oina su isada tension ba jai tharu kalhanli isagi skin bu nalhanduna thammi immunity booster ni antiviral amasung antibacterial oibana mapan gi phattaba bacteria dagi isabu ngakthoi anti inflammatory magun jawbana apumba sugaibadasu jamna jangna fahalli liver dagi phattaba chamthoi chin sor namthibasu fai isagi murbu fresh oiduna thammi adubu jesa aphaba potpu jamna lawradi side effect amam oi pukta alchal leiba chiman pokhaiba matamdasu champra lawbiroidani jagi enamel mangi aduna miyoiba kyana straw tawraga champra mahi se thai isa chokthaba kok nungai taba puk nungai taba matamda champra mahi thawoidabani ingang machadasu champra mahi pithaknade after sunset numidangda champra mahi thakpase kanaba phangde adudi marup sing phangnarasi mathangi video da tabiu jengbiu khangjanbiu isa sengna nungaina leibiu khurumjari